ꯃꯥꯒꯤ ꯃꯊꯨꯟ ꯃꯃꯩ ꯃꯌꯥꯝ ꯑꯋꯥ ꯐꯗꯤꯒꯣꯝ ꯊꯥꯛꯆꯔꯦ ꯃꯌꯥꯝ ꯊꯥꯎ ꯍꯥꯞꯆꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯥꯁꯤꯡ ꯃꯔꯨꯝꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯑꯁꯥꯕ ꯇꯧꯔꯒ ꯐꯨꯠꯂꯤꯅꯦꯕꯀꯣ ꯑꯁꯤ ꯊꯣꯡꯗꯣꯏꯅꯦ ꯃꯦꯊꯤꯒ ꯂꯣꯏꯒꯔꯦ ꯃꯔꯨꯝꯁꯦ ꯐꯨꯠꯇꯣꯛꯑꯒ ꯊꯣꯡꯉꯤꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤꯅ ꯃꯃꯥꯒ ꯅꯅꯥꯎꯒ ꯆꯥꯅꯕꯒꯤ ꯃꯔꯨꯝ ꯊꯣꯡꯉꯦ ꯁꯤ ꯊꯥꯡꯁꯤꯒꯅ ꯑꯩ ꯁꯣꯟꯗꯅ ꯏꯂꯤꯁꯥ ꯃꯥꯟꯕꯤꯗꯣ ꯊꯣꯡꯉꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯣ ꯉꯧꯕ ꯍꯥꯞꯄꯧꯗ꯭ꯔꯦꯕ ꯉꯁꯤꯗꯤ ꯊꯨꯝꯁꯦ ꯑꯗꯣ ꯊꯥꯡꯗꯔꯝꯗꯥꯏꯗ ꯑꯣꯏꯅ ꯊꯥꯛꯑꯒꯦ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯃꯔꯨꯝ ꯊꯣꯡꯕꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯤꯟꯖꯥꯡꯁꯦ ꯊꯥꯡꯗꯕ ꯆꯥꯔꯅꯦꯕꯀꯣ ꯃꯍꯤ ꯈꯔ ꯀꯨꯡꯁꯤꯜꯂꯛꯑꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯅꯤ ꯃꯌꯥꯝ ꯑꯋꯥ ꯐꯗꯤꯒꯣꯝ ꯊꯥꯛꯆꯔꯦ ꯐꯗꯤꯒꯣꯝꯗꯤ ꯍꯧꯖꯤꯛ ꯐꯪꯗꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯑꯗꯨꯝ ꯊꯥꯛꯆꯜꯂꯕ ꯉꯥ ꯃꯔꯨꯝ ꯊꯣꯡꯕ ꯁꯤꯒꯅ ꯏꯂꯤꯁꯥ ꯃꯥꯟꯕꯤ Hi everyone, welcome back to my channel. Ngasi gi mubang sindi ko Lisa Marmi thongba ma lejare dum mapum moina thongjala ba ko ai thonta cha do ni na ada sigana ngasing marum thongba ma lejare sigana hinjang lejare sigana thabi lejare sigana Lisa Marmi gi panga thongba do sigana hinjang se lejare do maya ba hujarage ko ahan ba gi hinjang sidi ko anga marum thongba da gi hana cha jarage Masidi nongga dum puli puli tabani na ba ko athongba mathel oina tawre aba Hawrame nga marum thongba se yam Koi mung ni hinjang se jong jang lang na cha de ma hi lang na cha de ma hi kung lop na cha ba
ꯑꯗꯨꯏꯁꯨ ꯅꯣꯡ ꯇꯥꯅꯅꯦꯀꯣ ꯃꯌꯥꯝ ꯌꯥꯝꯅ ꯁꯥꯏꯌꯦꯕ ꯏꯁꯥ ꯁꯥꯒꯠꯂꯦꯕ ꯃꯊꯪ ꯂꯣꯏꯊꯣꯛꯑꯒ ꯏꯟꯖꯥꯡꯁꯦ ꯀꯨꯏꯅ ꯊꯝꯖꯤꯜꯂꯁꯨ ꯈꯨꯏꯖꯤꯜꯂꯛꯏꯑꯕ ꯄꯨꯝꯃꯛꯏꯑꯕ ꯁꯤꯁꯨ ꯐꯖꯅ ꯊꯣꯡꯉꯗꯤꯅꯦꯀꯣ ꯑꯣꯔꯤꯗꯒꯤ ꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅꯕꯨ ꯍꯥꯎꯔꯦ ꯑꯩꯗꯤ ꯆꯥꯔꯝꯗꯥꯏ ꯈꯨꯗꯤꯡ ꯍꯦꯛꯇ ꯀꯥꯎꯕꯅꯦ ꯑꯃ ꯇꯤꯁꯨ ꯄꯦꯄꯔꯁꯦ ꯍꯦꯛꯇ ꯄꯨꯊꯣꯔꯛꯀꯦ ꯇꯧꯔꯒꯅꯦ ꯏꯂꯤꯁꯥ ꯃꯥꯟꯕꯤꯁꯦꯒ ꯃꯔꯨꯗꯤ ꯈꯔ ꯌꯥꯝ ꯌꯥꯎꯕꯅꯦ ꯑꯣꯔꯤꯖꯤꯅꯦꯜꯗꯩꯗꯤꯅꯦ ꯑꯁꯤꯅ ꯃꯔꯨ ꯌꯥꯎꯕ ꯍꯦꯜꯂꯦ ꯁꯤꯗ ꯊꯋꯥꯏꯅꯤ ꯆꯥꯔ ꯁꯤꯕꯅ ꯐꯩ ꯖꯦꯟꯗꯁꯨꯀꯣ ꯂꯦग ꯄꯤꯁ ꯀꯥꯏꯅ ꯂꯩꯅꯀꯣ ꯑꯗꯣ ꯉꯥꯗꯗꯤ ꯀꯔꯝꯕ ꯃꯃꯩꯁꯦ ꯂꯦग ꯄꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯉꯥꯒꯤ ꯃꯈꯌꯥꯠ ꯆꯥꯈꯤꯒꯦ
มาพุ่มทงแบบนี้นะง่ากินมาทุนมาไม่มาบุมากัวมาขยันมาขจายอะไรเงี้ยมาที่วงร้อยจาอะไรกันhào đấy nga xong rồi đấy original na tera su phajana hawra me akwai mun yang da jama na da ba azun yang thong mun jam mun ai da nông tài coi xào quá nè si mà lấy mẹ thì tới đi Lisa mà mới thùng mình rằng cái thằng mà lấy mẹ tới đi lôi xa cái đấy ở tầm mà tăng chỉ video sẽ xoay xí cái lôi xem giờ cái đó nấu nấu phong mấy xin nào ấy bắt ta ra cái na like share subscribe to sân bị rong asi cái đi bye bye